ꯃꯩꯔꯥꯕ, ꯃꯁꯤꯒꯤ ꯋꯥꯁꯦ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯀꯅꯨ. ꯑꯩ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ. ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯖꯩ. ꯅꯨꯡꯁꯤ, ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯅꯪ ꯌꯥꯎ. ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯑꯐꯕ ꯀꯩꯁꯨ ꯑꯣꯏꯔꯣꯏ. ꯃꯁꯤꯃꯗꯤ ꯅꯪ ꯀꯥꯎꯒꯅꯨ. ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧ. ꯑꯩꯒꯤꯗꯤ ꯐꯤꯔꯦꯞꯁꯦ ꯍꯣꯡꯂꯔꯣꯏ. ꯑꯩꯗꯤ ꯃꯥꯂꯦꯝ ꯅꯠꯇꯕ ꯑꯇꯩ ꯀꯅꯥꯒꯁꯨ ꯂꯨꯍꯣꯡꯂꯔꯣꯏ. ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯆꯝꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯅꯍꯥꯛꯅ ꯌꯥꯅꯤꯡꯗ꯭ꯔꯕꯅꯤꯅ ꯅꯪꯕꯨ ꯅꯝꯐꯨꯗ ꯂꯧꯕ ꯇꯥꯔꯦ. ꯋꯥ ꯑꯁꯤ ꯍꯥꯏꯔꯒ ꯃꯩꯔꯥꯕꯅ ꯅꯨꯡꯁꯤꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯆꯤꯡꯂꯝꯃꯤ. ꯅꯨꯡꯁꯤꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯕꯗ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ. ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯃꯩꯔꯥꯕꯕꯨ ꯍꯦꯛ ꯐꯨꯔꯨꯕꯗꯤ ꯉꯝꯂꯨꯗ꯭ꯔꯦ, ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯇꯣꯞꯄ ꯂꯩꯄꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯅꯤ. ꯑꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ, ꯃꯖꯥꯏꯕꯨꯡꯉꯣ, ꯀꯔꯤꯒꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤꯕꯨ ꯇꯧꯕꯤꯔꯤꯕꯅꯣ? ꯃꯁꯦ ꯌꯥꯝꯅ ꯂꯦꯝꯗꯕ, ꯔꯥꯖꯀꯨꯃꯥꯔ ꯑꯃꯅ ꯇꯧꯒꯗꯕ ꯂꯤꯆꯠ ꯑꯗꯨ ꯅꯠꯇꯦ. ꯌꯥꯔꯒꯗꯤ ꯈꯔ ꯊꯨꯅꯃꯛ ꯂꯦꯡꯕꯤꯈ꯭ꯔꯣ. ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯥꯎ ꯑꯁꯦ ꯇꯥꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯒꯅꯤ. ꯃꯩꯔꯥꯕ ꯁꯥꯎꯅ ꯅꯨꯡꯁꯤꯗ ꯌꯦꯡꯂꯒ, ꯉꯁꯤ ꯅꯪꯅ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯈꯤꯕꯒꯤ ꯂꯃꯟ ꯑꯩꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯡꯉꯛꯀꯅꯤ. ꯃꯇꯝꯗꯣ ꯅꯪ ꯉꯥꯏꯌꯨꯀꯣ ꯅꯨꯡꯁꯤ, ꯑꯩ ꯆꯠꯂꯦ. ꯋꯥꯗꯨ ꯇꯥꯕꯗ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ. ꯌꯥꯔꯦ ꯌꯥꯔꯦ, ꯌꯧꯕꯤꯈ꯭ꯔꯣ. ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯤꯔꯒꯅꯨ. ꯃꯩꯔꯥꯕꯗꯨ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ. ꯅꯨꯡꯁꯤꯗꯨ ꯃꯁꯥꯗꯨ ꯈꯪꯁꯣꯟ ꯁꯣꯟꯊꯔꯛꯄꯒꯨꯝ ꯇꯧꯔꯛꯂꯝꯃꯤ. ꯄꯥꯎꯁꯤꯡ ꯑꯁꯤ ꯃꯥꯂꯦꯝꯅ ꯇꯥꯔꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ. ꯃꯥꯂꯦꯝ ꯃꯍꯥꯛꯀꯤ ꯁꯦꯅꯥꯄꯇꯤꯒ ꯂꯣꯏꯅꯅ ꯃꯩꯔꯥꯕꯕꯨ ꯂꯥꯟꯊꯦꯡꯅꯅꯕ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯆꯤꯡꯂꯦꯟꯅ, ꯑꯆꯧꯕ, ꯉꯥꯏꯈꯣ, ꯑꯃꯨꯛꯇ ꯇꯞꯊꯈꯣ. ꯄꯥꯕꯨꯡ, ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯨꯡꯁꯤꯁꯦ ꯑꯩꯒ ꯂꯨꯍꯣꯡꯒꯗꯧꯔꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ. ꯃꯍꯥꯛꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯣ ꯑꯩ ꯌꯥꯅꯤꯡꯗꯦ ꯄꯥꯕꯨꯡ. ꯑꯗꯨꯕꯨ ꯑꯆꯧꯕ, ꯃꯗꯨ ꯀꯌꯥ ꯐꯖꯕ ꯊꯕꯛ ꯑꯣꯏꯗꯦ. ꯃꯍꯥꯛꯁꯨ ꯔꯥꯖꯀꯨꯃꯥꯔ ꯑꯃꯅꯤ. ꯑꯗꯨꯒ ꯌꯦꯡꯉꯨ, ꯃꯁꯤꯅ ꯇꯨꯡꯗ ꯀꯔꯤꯕꯨ ꯊꯣꯛꯂꯛꯀꯅꯤ? ꯑꯗꯨꯅ ꯂꯥꯟ ꯑꯁꯦ ꯍꯧꯔꯒꯨꯝꯁꯤ, ꯏꯪꯊꯅ ꯂꯩꯔꯁꯤ. ꯑꯗꯨꯒꯤ ꯁꯔꯨꯛ ꯊꯨꯅꯃꯛ ꯅꯍꯥꯛ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ. ꯐꯔꯦ, ꯄꯥꯕꯨꯡꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯗꯣ ꯅꯆꯥ ꯀꯩꯃꯠꯇ ꯇꯧꯖꯔꯣꯏ. ꯄꯥꯕꯨꯡꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧꯔꯁꯤ. ꯅꯪ ꯊꯨꯅꯃꯛ ꯅꯨꯡꯁꯤꯒ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ. ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯃꯩꯔꯥꯕꯅ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤꯒꯤ ꯋꯥꯈꯜ ꯑꯁꯦ ꯈꯟꯗꯅꯕ ꯍꯌꯦꯡꯃꯛ ꯏꯄꯥ ꯅꯨꯡꯁꯤꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯒꯦ. ꯍꯣꯏ ꯄꯥꯕꯨꯡ, ꯄꯥꯕꯨꯡꯅ ꯁꯤꯟꯕꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯗꯤ ꯏꯌꯥꯗ ꯌꯥꯖꯔꯦ. ꯇꯥꯂꯛ ꯑꯗꯨꯗ ꯊꯣꯏꯅꯨꯅ, ꯄꯥꯕꯨꯡ, ꯏꯆꯦ ꯅꯨꯡꯁꯤꯒ ꯏꯕꯨꯡꯒꯁꯦ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯁꯤꯕ? ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯃꯛꯅꯤ ꯈꯟꯅꯔꯝꯂꯤꯕꯁꯤꯁꯨ. ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ. ꯑꯗꯨꯗꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯏꯇꯣꯝꯇ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯏꯅꯝꯃ ꯂꯥꯛꯑꯗꯤ ꯑꯩꯁꯨ ꯈꯔ ꯅꯨꯡꯉꯥꯏꯖꯔꯦꯗꯅ. ꯍꯣꯏꯅꯦ ꯍꯣꯏꯅꯦ. ꯑꯗꯨꯗꯤ ꯄꯥꯕꯨꯡ, ꯑꯩ ꯇꯨꯝꯃꯨꯔꯒꯦ. ꯄꯥꯕꯨꯡꯒ ꯏꯕꯨꯡꯒꯁꯨꯅꯦ ꯄꯣꯊꯥꯅꯕ ꯇꯧꯔꯣ. ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯇꯨꯝꯃꯨꯔꯣ ꯇꯨꯝꯃꯨꯔꯣ. ꯊꯣꯏꯅꯨꯗꯤ ꯆꯪꯈ꯭ꯔꯦ. ꯑꯆꯧꯕ, ꯅꯪꯁꯨ ꯄꯣꯊꯥꯔꯨꯔꯣ. ꯀꯔꯤꯃꯠꯇ ꯈꯜꯂꯨꯔꯅꯨ. ꯃꯈꯣꯏꯅꯕꯨ ꯀꯔꯤ ꯇꯧꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯆꯥꯎꯅ ꯂꯨꯍꯣꯡꯁꯤ. ꯄꯣꯊꯥꯔꯨꯔꯣ ꯄꯣꯊꯥꯔꯨꯔꯣ. ꯍꯣꯏ ꯄꯥꯕꯨꯡ. ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯅꯈꯤꯔꯝꯃꯤ. ꯃꯥꯂꯦꯝ ꯃꯣꯃꯣꯟ ꯅꯣꯛꯅ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡ ꯑꯗꯨꯗ ꯅꯨꯡꯁꯤꯒꯤ ꯃꯤꯇꯝ ꯑꯗꯨ ꯊꯣꯔꯛꯄꯒꯨꯝꯅ, ꯀꯨꯏꯔꯔꯣꯏ, ꯃꯇꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ. ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯒꯗꯕ. ꯅꯣꯡꯃꯇ ꯏꯃꯤꯠ ꯑꯁꯤꯅ ꯄꯦꯟꯅ ꯌꯦꯡꯕ ꯐꯪꯖꯈꯤꯗ꯭ꯔꯕ ꯅꯪꯒꯤ ꯁꯛꯇꯝ ꯑꯗꯣ ꯀꯨꯏꯔꯔꯣꯏ ꯏꯅꯥꯛꯇ ꯐꯝꯂꯗꯨꯅ ꯄꯦꯟꯅ ꯌꯦꯡꯖꯒꯗꯕ. ꯅꯨꯡꯁꯤ, ꯑꯩ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯄꯨꯡꯉꯥꯎ ꯉꯥꯎꯔꯤ. ꯅꯪꯕꯨ ꯑꯩꯍꯥꯛꯇꯒꯤ ꯑꯣꯏꯅꯤꯡꯂꯨꯕꯅ ꯑꯩ ꯑꯁꯦ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯑꯍꯤꯡ ꯑꯗꯨ ꯃꯥꯂꯦꯝ ꯅꯨꯡꯁꯤꯒꯤ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯑꯗꯨꯃꯛ ꯂꯣꯏꯈꯤꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯅꯤꯡꯊꯧ ꯆꯤꯡꯂꯦꯟ ꯅꯨꯡꯁꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ. ꯅꯨꯡꯁꯤꯒꯤ ꯃꯄꯥꯕꯨꯡꯁꯨ ꯅꯤꯡꯊꯧ ꯑꯃꯅ ꯂꯥꯛꯄ ꯑꯣꯏꯕꯅ ꯅꯤꯡꯊꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯅꯥꯟꯅ ꯍꯣꯠꯅꯔꯝꯃꯤ. ꯇꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ, ꯑꯩꯅ ꯂꯥꯛꯆꯔꯤꯕꯁꯦ ꯂꯨꯍꯣꯡꯕꯁꯤ ꯈꯔ ꯊꯨꯅꯃꯛ ꯍꯦꯛꯇ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ. ꯏꯆꯥ ꯅꯨꯄꯥꯅꯁꯨ ꯂꯨꯍꯣꯡꯕꯁꯦ ꯊꯨꯅꯃꯛ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ. ꯌꯥꯔꯒꯗꯤ ꯍꯪꯆꯤꯠꯁꯦ ꯅꯨꯃꯤꯠ ꯌꯥꯝꯅ ꯐꯩ. ꯃꯁꯤꯗ ꯍꯦꯛꯇ ꯂꯨꯍꯣꯡꯂꯁꯤ. ꯀꯔꯤ ꯈꯟꯕꯤꯕꯒꯦ? ꯑꯗꯣꯝꯒꯤ ꯑꯄꯥꯝ ꯄꯥꯝꯗꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ. ꯏꯅꯤꯡꯊꯧ,
ꯑꯩꯒꯤꯕꯨꯗꯤ ꯌꯥꯖꯔꯦ ꯍꯥꯏꯕꯕꯨ ꯏꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯂꯨꯍꯣꯡꯕꯗ ꯏꯆꯥꯒꯤꯗꯃꯛ ꯍꯥꯞꯅꯅꯕ ꯄꯣꯠ ꯆꯩ ꯀꯔꯤꯃꯠꯇ ꯂꯩꯖꯗꯦ꯫ ꯑꯗꯨꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯣꯏꯅ ꯂꯨꯍꯣꯡꯕꯅ ꯐꯔꯣꯏꯗ꯭ꯔꯥ? ꯀꯔꯤꯒꯤ ꯑꯎꯟꯄꯣꯠꯅꯣꯅꯦ ꯃꯥꯡꯒꯣꯜꯖꯥꯎ? ꯑꯩꯅ ꯄꯥꯝꯖꯔꯤꯕꯗꯤ ꯑꯎꯟꯄꯣꯠ ꯑꯗꯨ ꯅꯠꯇꯦ, ꯏꯃꯧ ꯅꯨꯄꯤ ꯑꯗꯨꯕꯨꯅꯤ꯫ ꯏꯆꯥꯅꯨꯄꯥꯅꯁꯨ ꯀꯟꯅ ꯍꯥꯏꯃꯟꯕꯗꯒꯤ ꯑꯩ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯌꯥꯔꯒꯗꯤ ꯋꯥꯐꯝ ꯑꯁꯦ ꯌꯥꯅꯔꯁꯤ꯫ ꯑꯃꯗꯤ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯅꯁꯨ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯃꯧ ꯅꯨꯡꯁꯤꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯄꯁꯨ ꯌꯥꯏ꯫ ꯏꯆꯥꯅꯨꯄꯥꯒꯤ ꯄꯨꯟꯁꯤꯅ ꯀꯝꯗꯧꯍꯧꯒꯅꯤ? ꯄꯨꯝꯅꯃꯛ ꯑꯁꯦ ꯊꯣꯛꯇꯅꯕ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯂꯨꯍꯣꯡꯕꯤꯔꯁꯤ꯫ ꯏꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯔꯤꯕ ꯄꯨꯝꯅꯃꯛ ꯑꯩ ꯌꯥꯖꯔꯦ꯫ ꯍꯥꯡꯆꯤꯠ ꯑꯁꯤꯃꯛ ꯍꯦꯛꯇ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯁꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯃꯥꯡꯒꯣꯜꯖꯥꯎ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯈ꯭ꯔꯒꯦ꯫ ꯏꯅꯤꯡꯊꯧ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯈꯣ꯫ ꯏꯆꯥꯅꯨꯄꯤꯅ ꯆꯥꯅ ꯊꯛꯅꯅꯕ ꯈꯔ ꯍꯣꯠꯅꯔꯤ, ꯃꯗꯨꯇꯪ ꯆꯥꯕꯤꯈꯣ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯐꯅꯤ ꯐꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯆꯤꯡꯈꯩ ꯃꯍꯥꯛ ꯅꯤꯡꯊꯧ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯀꯔꯤꯃꯠꯇ ꯂꯩꯇꯦ꯫ ꯈꯨꯟꯖꯥꯒꯨꯝꯅ ꯑꯗꯨꯃꯛ ꯃꯍꯥꯛ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯍꯟꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯁꯦꯅꯥꯄꯇꯤ ꯑꯃꯈꯛ ꯄꯥꯈꯠꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ, ꯃꯖꯥꯏꯕꯨꯡꯉꯣ! ꯃꯩꯔꯥꯕꯅ ꯍꯥꯏꯌꯨ ꯖꯤꯇꯦꯟ, ꯀꯔꯤ ꯄꯥꯎ ꯂꯩꯔꯦ? ꯃꯖꯥꯏꯕꯨꯡꯉꯣ, ꯔꯥꯖꯀꯨꯃꯥꯔ ꯃꯥꯂꯦꯝ ꯑꯃꯗꯤ ꯅꯨꯡꯁꯤ ꯂꯨꯍꯣꯡꯈꯤꯒꯗꯧꯔꯦ꯫ ꯀꯔꯤ? ꯖꯤꯇꯦꯟ, ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯄꯥꯎ ꯑꯁꯤꯕꯨ ꯑꯆꯨꯝꯕꯔ ꯍꯥꯏꯌꯨ꯫ ꯑꯆꯨꯝꯕꯅꯤ ꯃꯖꯥꯏꯕꯨꯡꯉꯣ꯫ ꯃꯈꯣꯏ ꯑꯍꯜ ꯂꯃꯟ ꯑꯅꯤꯃꯛꯁꯨ ꯌꯥꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯥꯡꯆꯤꯠ ꯑꯁꯤꯃꯛꯇꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯈ꯭ꯔꯦ꯫ ꯃꯥꯂꯦꯝ, ꯑꯩꯒꯤ ꯏꯐꯝꯗ ꯅꯪꯅ ꯁꯤꯡꯅꯔꯕꯀꯣ? ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯩꯔꯥꯕꯒꯤ ꯃꯄꯥꯕꯨꯡ ꯈꯣꯏꯔꯥꯕ ꯆꯪꯂꯛꯇꯨꯅ, ꯃꯩꯔꯥꯕ, ꯄꯥꯎ ꯑꯗꯨ ꯇꯥꯔꯕ ꯅꯠꯇ꯭ꯔꯥ? ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯈꯤꯒꯗꯧꯔꯦ꯫ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯐꯥꯎꯕ ꯂꯣꯏꯅꯃꯛ ꯈꯪꯅꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯨꯍꯣꯡꯈꯤꯕꯒ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯅ ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯅꯈꯤꯒꯅꯤ? ꯅꯪꯕꯨ ꯑꯁꯣꯟꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤꯒꯅꯤꯅꯦ꯫ ꯑꯗꯨꯗꯤ ꯍꯥꯏꯕꯤꯌꯨ ꯄꯥꯕꯨꯡ, ꯑꯩ ꯀꯔꯤ ꯇꯧꯒꯅꯤ? ꯄꯥꯕꯨꯡꯅ ꯍꯥꯏꯕ ꯄꯨꯝꯅꯃꯛꯇꯣ ꯑꯩ ꯇꯧꯒꯦ꯫ ꯀꯔꯤꯒꯤ ꯄꯥꯡꯗꯕ ꯑꯣꯏꯔꯤꯕꯅꯣ? ꯏꯄꯥꯒꯤ ꯋꯥ ꯇꯥꯒꯗꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯅꯨꯡꯁꯤꯕꯨ ꯐꯥꯒꯗꯕꯅꯤ, ꯂꯨꯍꯣꯡꯕꯗꯣ ꯀꯥꯏꯍꯟꯒꯗꯕꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯏꯀꯥꯏꯕ ꯄꯤꯒꯗꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯅꯪꯕꯨ ꯑꯗꯨꯛ ꯊꯤꯅ ꯆꯩꯔꯛꯂꯤꯕꯗꯨ ꯅꯪꯕꯨ ꯏꯀꯥꯏꯗ꯭ꯔꯣ? ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯪꯁꯦ ꯏꯅꯤꯡꯊꯧ ꯈꯣꯏꯔꯥꯕꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥꯅꯤꯅꯦ꯫ ꯀꯔꯤꯒꯤ ꯅꯪꯅ ꯁꯣꯟꯊꯗꯨꯅ ꯂꯩꯒꯅꯤ? ꯃꯩꯔꯥꯕ ꯁꯨꯝ ꯅꯤꯡꯁꯤꯡꯂꯨꯔꯒ ꯁꯥꯎꯅꯤꯡꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯄꯥꯕꯨꯡ, ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯃꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯗꯣ ꯊꯨꯒꯥꯏꯒꯅꯤ, ꯅꯨꯡꯁꯤꯕꯨ ꯐꯥꯒꯅꯤ꯫ ꯂꯩꯃ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯏꯅꯨꯕꯤ ꯃꯤꯔꯥ ꯂꯥꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯃꯤꯒꯤ ꯂꯨꯍꯣꯡꯕ ꯑꯃꯕꯨ ꯊꯨꯒꯥꯏꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯋꯥꯈꯜ ꯑꯃꯅꯤ꯫ ꯏꯃꯨꯡ ꯑꯅꯤꯒꯤ ꯃꯔꯤꯕꯨ ꯊꯨꯒꯥꯏꯕꯗꯤ ꯐꯠꯇꯦ, ꯑꯗꯨꯒ ꯃꯁꯤꯅ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ? ꯂꯩꯃ, ꯑꯩ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯕ ꯃꯤ ꯅꯠꯇꯦꯅꯦ꯫ ꯃꯈꯣꯏꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯏꯆꯥꯕꯨ ꯑꯗꯨꯛ ꯊꯤꯅ ꯏꯀꯥꯏꯕ ꯄꯤꯔꯛꯈꯤꯕꯗꯣ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯗꯤ ꯃꯩꯔꯥꯕꯅ ꯂꯥꯜꯂꯨꯕꯒꯤꯅꯦ꯫ ꯂꯨꯍꯣꯡꯒꯗꯧꯔꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯔꯤꯒꯤꯗꯃꯛ ꯈꯨꯗꯥꯡ ꯄꯥꯏꯔꯨꯔꯤꯕꯅꯣ? ꯃꯈꯣꯏꯅ ꯐꯨꯕꯤꯔꯛꯇ꯭ꯔꯤꯕ ꯑꯗꯣ ꯃꯔꯥꯏꯕꯛ ꯑꯁꯦ ꯐꯔꯕꯅꯤ꯫ ꯂꯩꯃ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯈꯣꯏꯒꯤ ꯃꯤꯆꯪꯗ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯕꯁꯤꯕꯨ ꯍꯥ? ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯄꯣꯛꯄ ꯄꯣꯛꯇꯕ ꯀꯔꯤꯃꯠꯇ ꯈꯥꯏꯗꯦ, ꯑꯗꯨꯕꯨ ꯑꯆꯨꯝꯕꯗꯣ ꯃꯗꯨꯕꯨ ꯇꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯈꯛꯇꯕꯨ ꯑꯩꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯅꯤ꯫ ꯃꯩꯔꯥꯕ, ꯅꯃꯥꯁꯦ ꯉꯥꯎꯔꯦ꯫ ꯅꯪ ꯅꯃꯥꯒꯤ ꯋꯥ ꯇꯥꯒꯅꯨ꯫ ꯅꯪ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯦ꯫ ꯅꯪꯁꯦ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯒꯅꯨ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯨꯍꯣꯡꯈꯤꯕꯒ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯅꯣꯛꯅꯒꯗꯧꯔꯤꯕꯅꯤꯅꯦ꯫ ꯍꯣꯏ ꯄꯥꯕꯨꯡ, ꯑꯩ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯑꯩ ꯈꯪꯖ ꯂꯥꯛꯆꯗ꯭ꯔꯦꯗ ꯅꯈꯣꯏ ꯑꯅꯤꯁꯦ ꯀꯔꯝꯅ ꯉꯥꯡꯅꯒꯗꯕꯅꯣ꯫ ꯃꯄꯥꯁꯨ ꯃꯆꯥꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯑꯗꯨꯕꯨꯅꯦ ꯃꯩꯔꯥꯕ, ꯉꯁꯤ ꯅꯪꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯅ ꯇꯨꯡꯗ ꯑꯐꯕ ꯑꯣꯏꯔꯛꯂꯣꯏꯀꯣ꯫ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯗꯤ ꯉꯝꯂꯣꯏ꯫ ꯏꯃꯥ, ꯅꯨꯡꯁꯤꯗꯣ ꯐꯅꯗꯤ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯛꯂꯤꯕꯁꯦ꯫ ꯑꯗꯨꯃꯛꯇꯕꯨ ꯃꯥꯅ ꯑꯗꯨꯃꯛ ꯃꯥꯂꯦꯝꯒ
ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯃꯗꯨꯗꯤꯅꯦ ꯃꯤꯒꯤ ꯑꯄꯥꯝꯕꯅꯤ, ꯃꯤꯒꯤ ꯅꯨꯡꯁꯤꯖꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯖꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯥꯗꯤ ꯁꯣꯏꯗꯅ ꯑꯩꯅ ꯐꯥꯒꯅꯤ꯫ ꯑꯁ ꯑꯩ ꯈꯪꯖꯗ꯭ꯔꯦꯗ, ꯅꯣꯏꯅ ꯊꯣꯛꯄ ꯉꯥꯡꯅꯍꯧꯔꯣ, ꯑꯩ ꯆꯪꯉꯦ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯂꯩꯃ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯅꯥꯏ ꯅꯨꯄꯤ ꯃꯤꯔꯥ ꯃꯩꯔꯥꯕꯕꯨ ꯅꯨꯡꯁꯤꯖꯕꯅꯤꯅ ꯃꯍꯥꯛ ꯃꯩꯔꯥꯕꯒꯤ ꯐꯤꯔꯦꯞ ꯑꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯀꯥꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯂꯥꯏꯔꯕꯤ ꯑꯣꯏꯔꯨꯕꯅ ꯃꯍꯥꯛꯅ ꯅꯨꯡꯁꯤ ꯍꯥꯏꯖꯕ ꯐꯥꯎꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯃꯛ ꯂꯣꯟꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯑꯁꯣꯝꯗꯁꯨ ꯀꯣꯅꯨꯡ ꯑꯃꯗꯤ ꯈꯨꯜ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯅꯨꯡꯁꯤ ꯂꯨꯍꯣꯡꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯂꯥꯛꯂꯦ꯫ ꯃꯌꯥꯝ ꯄꯨꯝꯕ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯅꯔꯤ꯫ ꯅꯨꯡꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯊꯤꯖꯅ ꯅꯤꯡꯊꯤꯔꯕ ꯐꯤꯖꯣꯜꯅ ꯂꯩꯇꯦꯡꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯆꯣꯏꯖꯥꯏꯅꯅ ꯇꯥꯔꯛꯂꯤꯕ ꯁꯝꯂꯥꯡ ꯑꯗꯨꯗ ꯂꯩꯍꯥꯎ ꯑꯃꯁꯨ ꯆꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯌꯦꯠ ꯊꯪꯕꯔꯣꯝꯗ ꯅꯥꯆꯣꯝ ꯑꯃꯁꯨ ꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯑꯗꯨ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯔꯥꯎꯔꯤꯉꯩ ꯑꯗꯨꯗ ꯐꯠꯇ꯭ꯔꯕ ꯈꯣꯏꯔꯥꯕꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏ ꯂꯥꯛꯂꯦ ꯍꯥꯏꯕꯗꯨ ꯀꯅꯥꯅꯁꯨ ꯎꯍꯧꯗ꯭ꯔꯦ꯫ ꯈꯪꯍꯧꯗꯅ ꯈꯣꯏꯔꯥꯕꯒꯤ ꯂꯥꯟꯃꯤ ꯑꯗꯨꯅ ꯆꯤꯡꯂꯦꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯄꯥꯎꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯇꯥꯅꯔꯛꯂꯕꯗ ꯃꯥꯂꯦꯝ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯅ ꯈꯥꯝꯂꯝꯃꯤ꯫ ꯑꯆꯧꯕ ꯉꯥꯏꯈꯣ, ꯅꯪ ꯆꯠꯈꯤꯅꯨ, ꯂꯨꯍꯣꯡꯕ ꯑꯁꯦ ꯀꯥꯏꯕ ꯇꯥꯔꯦ꯫ ꯏꯄꯥ ꯃꯄꯥꯗ ꯑꯃꯨꯛꯇ ꯊꯣꯛꯂꯨꯈꯤꯒꯦ꯫ ꯄꯥꯕꯨꯡ ꯅꯆꯥꯁꯨ ꯂꯥꯛꯆꯒꯦ꯫ ꯄꯥꯕꯨꯡ ꯏꯇꯣꯝꯇ ꯀꯔꯝꯅ ꯑꯩꯅ ꯆꯠꯍꯟꯅꯤꯡꯒꯅꯤ? ꯂꯨꯍꯣꯡꯕ ꯑꯁꯤꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯝ ꯑꯁꯤꯕꯨ ꯂꯧꯁꯤꯟꯈꯤꯕꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯂꯥꯛꯂꯣ, ꯏꯕꯥꯅꯤ ꯆꯠꯂꯁꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ꯫ ꯅꯨꯡꯁꯤ ꯑꯃꯗꯤ ꯊꯣꯏꯅꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯥꯂꯦꯝꯅ ꯀꯥ ꯑꯃꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯤꯛꯄꯅ ꯂꯣꯏꯔꯦ꯫ ꯏꯆꯦ, ꯑꯩꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦ, ꯑꯩꯈꯣꯏ ꯁꯤꯒꯗꯧꯔꯕ꯭ꯔꯥ ꯈꯪꯗꯤꯌꯦ꯫ ꯊꯣꯏꯅꯨ, ꯑꯩꯁꯨ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯏꯆꯦ, ꯏꯕꯨꯡꯒ ꯄꯥꯕꯨꯡꯒꯒꯤ ꯈꯟꯕꯗ ꯑꯩ ꯀꯣꯛ ꯌꯥꯝꯅ ꯉꯥꯎꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈ꯭ꯔꯕꯗꯤ ꯑꯩꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯏꯆꯦ꯫ ꯍꯦ ꯏꯁꯣꯔ, ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯍꯟꯕꯤꯒꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯈꯪꯍꯧꯗꯅ ꯊꯣꯡꯖꯥꯎ ꯑꯗꯨ ꯀꯥꯎꯈꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯁꯥꯎꯕꯅ ꯃꯩ ꯍꯧꯔꯕ ꯃꯩꯔꯥꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯡꯁꯤꯕꯨ ꯐꯥꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯈꯣꯏꯔꯥꯕꯁꯨ ꯆꯪꯂꯛꯇꯨꯅ ꯊꯣꯏꯅꯨꯕꯨ ꯋꯥꯟꯊꯍꯜꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯅꯤꯗꯨ ꯑꯃꯠꯇ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦ꯫ ꯈꯣꯏꯔꯥꯕꯅ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯩꯔꯥꯕ, ꯅꯪ ꯅꯨꯡꯁꯤꯕꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯃꯗ ꯆꯠꯂꯣ, ꯀꯅꯥꯁꯨ ꯈꯪꯗꯕ ꯃꯐꯝ ꯑꯃꯗ ꯆꯠꯂꯣ꯫ ꯅꯪꯒꯤ ꯈꯣꯡꯕꯨꯔꯣꯏ ꯈꯔ ꯑꯃꯁꯨ ꯄꯨꯈꯣ꯫ ꯃꯐꯝ ꯑꯗꯨꯗ ꯅꯍꯥꯛ ꯃꯇꯝ ꯈꯔ ꯂꯩꯔꯨꯔꯣ, ꯑꯗꯨꯒ ꯏꯔꯥꯡ ꯑꯁꯤꯅ ꯅꯦꯝꯊꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯍꯥꯛ ꯑꯃꯨꯛ ꯂꯥꯛꯑꯣ꯫ ꯑꯗꯨꯕꯨ ꯄꯥꯕꯨꯡ, ꯅꯍꯥꯛꯇꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯅꯤ꯫ ꯑꯩꯅ ꯀꯔꯝꯅ ꯄꯥꯕꯨꯡꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯃꯩꯔꯥꯕ, ꯄꯥꯕꯨꯡꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯒꯅꯨ, ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤꯗꯤ ꯁꯦꯅꯥ ꯃꯁꯤꯡ ꯀꯌꯥ ꯑꯃꯅꯤ ꯂꯩꯔꯤꯕ꯫ ꯐꯔꯦ ꯄꯥꯕꯨꯡ, ꯑꯗꯨꯗꯤ ꯑꯩ ꯅꯨꯡꯁꯤꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒꯦ꯫ ꯃꯩꯔꯥꯕꯅ ꯅꯨꯡꯁꯤꯕꯨ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨꯗ ꯍꯥꯞꯇꯨꯅ ꯑꯃꯗꯤ ꯁꯦꯅꯥꯄꯇꯤ ꯈꯔꯒ ꯂꯣꯏꯅꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯣꯏꯔꯥꯕꯁꯨ ꯆꯤꯡꯂꯦꯟꯕꯨ ꯇꯁꯦꯡꯅ ꯑꯣꯠꯂꯒꯦ ꯈꯟꯅ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯁꯦꯅꯥꯁꯤꯡ ꯑꯗꯨ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ꯫ ꯁꯣꯝꯗ ꯆꯤꯡꯂꯦꯟ ꯑꯃꯗꯤ ꯃꯥꯂꯦꯝ ꯀꯔꯤ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦ꯫ ꯈꯣꯏꯔꯥꯕꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯈꯔ ꯑꯃꯗꯤ ꯁꯤꯔꯦ, ꯑꯗꯨꯒ ꯈꯔ ꯑꯃꯗꯤ ꯊꯨꯅꯃꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁꯦꯅꯥ ꯑꯃꯈꯛ ꯆꯦꯟꯁꯤꯜꯂꯛꯇꯨꯅ, ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧ, ꯃꯖꯥ ꯏꯕꯦꯝꯃ ꯑꯃꯗꯤ ꯅꯨꯡꯁꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯂꯦꯝ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯥ ꯑꯗꯨꯗ ꯆꯪꯂꯨꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ, ꯑꯗꯨꯕꯨ ꯆꯦꯔꯣꯜ ꯑꯃꯈꯛ ꯂꯩꯔꯝꯃꯤ, ꯃꯗꯨ ꯃꯥꯂꯦꯝꯗ ꯄꯥꯔꯛꯂꯝꯃꯤ꯫ ꯆꯤꯡꯂꯦꯟ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯊꯣꯏꯅꯨ ꯑꯩꯅ ꯄꯨꯗꯨꯅ ꯆꯠꯂꯤ꯫ ꯑꯗꯨꯒ ꯃꯥꯂꯦꯝ, ꯅꯪꯅ ꯏꯆꯥꯅꯨꯄꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕ ꯑꯗꯨꯒꯤ ꯂꯃꯟ ꯅꯪꯒꯤ ꯅꯨꯄꯤ ꯃꯄꯣꯛ ꯁꯤꯃꯒꯤ ꯎꯕ ꯐꯪꯂꯔꯣꯏ꯫ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯇ꯭ꯔꯦ꯫ ꯃꯍꯥꯛꯄꯨ ꯀꯅꯥꯁꯨ ꯎꯗꯕ ꯃꯐꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯑꯗꯨꯃꯛ ꯊꯝꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯪꯒꯤ ꯅꯆꯜꯅꯨꯄꯤꯕꯨ ꯀꯟꯅꯤꯡꯂꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯂꯝ ꯑꯗꯨꯗꯒꯤ ꯃꯤꯑꯣꯏ 2 ꯈꯛꯇꯃꯛ ꯊꯥꯔꯛꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯟꯃꯤꯁꯤꯡꯒ ꯂꯥꯛꯃꯤꯟꯅꯕ ꯇꯥꯔꯕꯗꯤ
ꯅꯆꯜ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯂꯣꯏꯁꯤꯟꯒꯅꯤ ꯈꯪꯉꯨ꯫ ꯏꯄꯥꯒꯤ ꯊꯣꯏꯅꯨ, ꯏꯆꯥꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯃꯥꯂꯦꯝꯅ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯄꯥꯕꯨꯡ꯫ ꯑꯩꯅ ꯄꯥꯕꯨꯡꯅ ꯍꯥꯏꯕ ꯏꯟꯖꯔꯝꯂꯕꯗꯤ ꯃꯈꯣꯏꯅ ꯏꯆꯜ ꯑꯃꯗꯤ ꯅꯨꯡꯁꯤꯕꯨ ꯄꯨꯈꯤꯔꯝꯗꯕꯁꯨ ꯌꯥꯏ꯫ ꯃꯥꯂꯦꯝ, ꯏꯆꯥ ꯊꯣꯏꯅꯨ ꯄꯨꯈꯤꯕꯁꯦ ꯏꯄꯥꯒꯤ ꯊꯃꯣꯏꯁꯤ ꯌꯥꯝꯅ ꯀꯥꯏꯔꯦꯅꯦ꯫ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯏꯆꯥꯅꯤ꯫ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯐꯨꯕꯤꯔꯝꯒꯗ꯭ꯔꯥ? ꯄꯥꯕꯨꯡ, ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯀꯟꯒꯅꯤ꯫ ꯄꯥꯕꯨꯡ, ꯑꯩꯈꯣꯏ ꯂꯥꯟꯃꯤꯁꯤꯡ ꯁꯦꯝ ꯁꯥꯅꯅꯕ ꯇꯧꯔꯁꯤ꯫ ꯅꯥꯀꯜꯗ ꯂꯦꯞꯂꯤꯕ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯖꯥ ꯏꯕꯨꯡꯉꯣ, ꯃꯈꯣꯏꯅ ꯅꯨꯡꯁꯤꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣ ꯑꯩ ꯎꯖꯍꯧꯏ꯫ ꯈꯝꯕ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯆꯨꯝꯕꯔꯥ? ꯃꯥꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ, ꯑꯆꯨꯝꯕꯅꯤ꯫ ꯃꯍꯥꯛ ꯈꯣꯡꯕꯤ ꯂꯥꯟꯃꯤ ꯈꯔꯒ ꯂꯣꯏꯅꯅ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯍꯌꯦꯡꯃꯛ ꯑꯩꯈꯣꯏ ꯆꯠꯅꯅꯕ ꯇꯧꯁꯤ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯐꯝ ꯑꯗꯣ ꯈꯔ ꯇꯥꯛꯄꯤꯌꯨ꯫ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯇꯥꯛꯆꯒꯦ꯫ ꯃꯥꯂꯦꯝ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯥꯖꯕ ꯃꯍꯥꯛꯀꯤ ꯁꯦꯅꯥꯗ ꯌꯥꯎꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯈꯛꯀ ꯋꯥꯔꯤ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯧꯔꯝꯃꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯀꯧꯕꯤꯕꯕꯨ ꯅꯈꯣꯏ ꯑꯅꯤꯁꯨ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯈꯪꯂꯝꯒꯅꯤ ꯈꯜꯂꯤ꯫ ꯑꯗꯨꯅ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯒꯤꯗꯃꯛ ꯀꯧꯔꯤꯕꯅꯤ꯫ ꯑꯩꯅ ꯑꯩꯒꯤ ꯏꯅꯥꯏꯁꯤꯡꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯃꯤꯁꯛꯇꯤ ꯅꯈꯣꯏ ꯑꯅꯤꯅꯤ꯫ ꯀꯥꯔꯟꯗ ꯍꯥꯏꯔꯛꯏ, ꯃꯖꯥ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯃꯇꯦꯡ ꯑꯗꯨ ꯇꯧꯖꯒꯦ꯫ ꯑꯩꯈꯣꯏꯗꯤ ꯁꯦꯅꯥ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯐꯥꯎꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯁꯦ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯖꯈꯤꯗ꯭ꯔꯤ꯫ ꯑꯆꯨꯝꯕ ꯑꯗꯨꯗꯒꯤꯗꯃꯛꯇ ꯍꯤꯡꯖꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯔꯖꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯏꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕ ꯑꯗꯨꯃꯛ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅꯃꯛꯀꯤ ꯏꯅꯤꯡꯊꯧꯒꯤ ꯑꯅꯤꯡꯕ ꯑꯗꯣ ꯊꯨꯡꯍꯟꯖꯒꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯈꯣꯡꯆꯠ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯜꯕꯨ ꯄꯥꯕꯨꯡꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯕꯤꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯈꯣꯡꯆꯠ ꯑꯁꯤꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯊꯤꯕ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯗꯨ ꯌꯧꯕ ꯃꯇꯝꯗ ꯀꯅꯥꯁꯨ ꯑꯁꯣꯛ ꯑꯄꯜ ꯇꯧꯒꯅꯨ꯫ ꯇꯧꯕꯇꯕꯨ ꯁꯦꯅꯥ ꯈꯔꯗꯤ ꯑꯗꯨꯃꯛ ꯂꯣꯟꯅ ꯄꯨꯗꯨꯅ ꯆꯠꯂꯨ꯫ ꯃꯈꯣꯏꯅ ꯈꯔ ꯊꯥꯞꯅ ꯂꯩꯍꯜꯂꯨ꯫ ꯐꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯋꯥꯈꯜ ꯇꯥꯖꯔꯦ꯫ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯅꯅꯕ ꯍꯣꯠꯅꯖꯔꯒꯦ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯍꯌꯦꯡꯃꯛ ꯍꯦꯛꯇ ꯍꯧꯔꯁꯤ꯫ ꯑꯗꯨꯗꯤ ꯅꯈꯣꯏ ꯑꯅꯤꯁꯨ ꯉꯁꯤꯗꯤ ꯌꯨꯝꯗ ꯆꯠꯂꯨꯔꯣ꯫ ꯑꯗꯨꯒ ꯍꯌꯦꯡ ꯉꯟꯇꯥꯅ ꯂꯥꯛꯅꯅꯕ ꯇꯧꯔꯣ꯫ ꯐꯒꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ꯫ ꯁꯣꯝꯗ ꯊꯣꯏꯅꯨꯗꯨ ꯆꯥꯔꯦ ꯆꯥꯐꯝ ꯈꯪꯗ, ꯇꯨꯝꯂꯦ ꯇꯨꯝꯐꯝ ꯈꯪꯗ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯇ ꯃꯄꯥꯕꯨꯡ ꯆꯤꯡꯂꯦꯟ ꯃꯆꯥꯅꯨꯄꯤꯕꯨ ꯎꯗꯕꯗ ꯃꯣꯃꯣ ꯅꯣꯛꯆꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯃꯍꯥꯛ ꯁꯣꯏꯗꯅꯃꯛꯀꯤ ꯀꯞꯂꯝꯂꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯈꯣꯏꯔꯥꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯍꯦ, ꯆꯥꯛ ꯑꯁꯤ ꯆꯥꯎ ꯍꯥꯏꯕꯅꯤꯅꯦ꯫ ꯉꯁꯥꯏꯗꯒꯤ ꯆꯥꯔꯝꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯁꯤꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯆꯥꯔꯣꯏ꯫ ꯅꯪꯒꯨꯝꯕ ꯐꯠꯇꯕ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ ꯅꯤꯡꯊꯧ ꯑꯃꯅ ꯄꯤꯔꯛꯄ ꯄꯣꯠꯁꯦ ꯑꯩ ꯁꯨꯛꯆꯥ ꯆꯥꯔꯣꯏꯌꯦ꯫ ꯀꯔꯤ? ꯅꯪꯅ ꯂꯩꯔꯤꯕꯁꯦ ꯑꯩꯒꯤ ꯂꯩꯕꯥꯛꯇꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯀꯥꯎꯒꯅꯨ꯫ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯄ, ꯇꯧꯅꯤꯡꯕ ꯇꯧꯕ ꯀꯅꯥꯅꯁꯨ ꯑꯊꯤꯡꯕ ꯄꯤꯔꯛꯀꯗꯕ ꯂꯩꯇꯦ꯫ ꯅꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯐꯠꯇꯕ ꯂꯤꯆꯠ ꯑꯗꯨꯒꯤꯗꯃꯛ ꯑꯩꯒꯤ ꯆꯝꯖꯔꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯐꯥꯎꯕ ꯊꯥꯕꯤꯔꯝꯗ꯭ꯔꯤꯕꯗ ꯃꯔꯥꯏꯕꯛ ꯐꯔꯕꯅꯤ꯫ ꯑꯗꯨꯒ ꯅꯆꯥꯅꯨꯄꯥꯒꯤ ꯃꯣꯠꯂꯕ ꯂꯤꯆꯠ ꯑꯗꯨꯒꯤꯗꯃꯛ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯅꯈꯣꯏꯅ ꯂꯧꯔꯤ꯫ ꯑꯩꯒꯤ ꯃꯤꯠ ꯑꯁꯤꯗꯗꯤ ꯅꯍꯥꯛ ꯑꯁꯦ ꯑꯩꯒꯤ ꯈꯣꯡꯅꯦꯠꯐꯝ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯈꯣꯏꯔꯥꯕ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ꯫ ꯃꯍꯥꯛ ꯊꯣꯏꯅꯨꯕꯨ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯅꯪꯒꯨꯝꯕ ꯃꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ? ꯊꯣꯡꯖꯤꯜꯗꯒꯤ ꯂꯩꯃ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ꯫ ꯀꯔꯤꯅꯣ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯐꯨꯕꯤꯔꯤꯕꯁꯤꯕꯣ? ꯃꯁꯦ ꯑꯩꯕꯨ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯉꯥꯡꯉꯤꯅꯦ꯫ ꯃꯁꯤ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯉꯁꯤ꯫ ꯌꯥꯔꯦꯁꯦ, ꯑꯝꯇ ꯇꯞꯊꯕꯤꯈꯣ, ꯁꯥꯎꯈꯤꯅꯨ꯫ ꯃꯤꯒꯤ ꯃꯆꯥꯁꯦ ꯑꯁꯣꯛ ꯑꯄꯜ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯏꯆꯥꯗꯨꯅ ꯀꯔꯝꯅ ꯍꯤꯡꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇꯦ꯫ ꯑꯩꯕꯨ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯉꯥꯡꯂꯤꯕꯁꯤ ꯃꯥꯒꯤ ꯃꯄꯥ ꯑꯗꯨꯅ ꯀꯌꯥꯝ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯁꯛ ꯑꯣꯏꯕꯒꯤꯅꯣ? ꯌꯥꯔꯦ ꯕꯥ, ꯆꯠꯂꯣ꯫ ꯑꯉꯥꯡꯁꯦ ꯀꯤꯕ ꯇꯥꯔꯦ꯫ ꯆꯠꯂꯣ ꯍꯥꯏꯕꯅꯦ꯫ ꯈꯣꯏꯔꯥꯕꯗꯨ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯕꯦꯃꯥ, ꯅꯪ ꯀꯔꯤꯃꯠꯇ ꯈꯟꯒꯅꯨ꯫ ꯏꯃꯥꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯀꯟꯒꯅꯤ꯫ ꯅꯪꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯄꯒ ꯏꯃꯥꯅ ꯅꯪꯕු ꯁꯣꯏꯗꯅ ꯊꯥꯗꯣꯛꯀꯅꯤ꯫ ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯑꯩꯕꯨ ꯊꯨꯅ ꯊꯥꯗꯣꯛꯄꯤꯌꯨ꯫
ꯑꯩꯒꯤ ꯄꯥꯕꯨꯡꯗꯣ ꯌꯥꯝꯅ ꯀꯞꯂꯝꯒꯅꯤ꯫ ꯃꯥꯗꯤ ꯑꯩꯕꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯎꯗꯕꯗ ꯌꯥꯝꯅ ꯀꯞꯄꯅꯦ꯫ ꯁꯦ ꯌꯥꯝꯅ ꯈꯟꯖꯤꯟꯒꯅꯨ, ꯆꯥꯛꯁꯦ ꯈꯔ ꯆꯥꯊꯣꯛꯑꯁꯤ, ꯏꯃꯥ ꯏꯜꯂꯛꯀꯦ꯫ ꯑꯩꯒꯤꯗꯤꯅꯦ ꯏꯆꯥꯅꯨꯄꯤ ꯑꯃꯠꯇ ꯌꯥꯎꯖꯗꯦ, ꯏꯆꯥꯅꯨꯄꯥ ꯃꯊꯟꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯃꯄꯥꯕꯨꯡꯒꯤ ꯐꯠꯇꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯈ꯭ꯔꯦ꯫ ꯏꯃꯥꯅꯗꯤꯅꯦ ꯐꯅ ꯌꯥꯝꯅ ꯀꯟꯅꯅꯕ ꯁꯦꯟꯅꯖꯕꯅꯤ, ꯑꯗꯨꯕꯨ ꯀꯥꯟꯅꯕ ꯀꯔꯤꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯁꯦ ꯆꯥꯛꯁꯦ ꯈꯔ ꯆꯥꯁꯤꯁꯦ꯫ ꯊꯣꯏꯅꯨꯗꯨ ꯐꯅ ꯆꯥꯅꯤꯡꯗ꯭ꯔꯕꯁꯨ ꯂꯩꯃꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯗꯨꯃꯛ ꯈꯔ ꯆꯥꯔꯝꯃꯤ꯫ ꯁꯣꯝꯗ ꯅꯨꯡꯁꯤ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯆꯤꯡ ꯑꯃꯒꯤ ꯃꯇꯣꯟꯗ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯍꯧꯒꯠꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯂꯥꯞꯅ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯃꯥꯂꯦꯝ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯆꯦꯟꯁꯤꯟꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯗ ꯃꯩꯔꯥꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯩꯔꯥꯕ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯄꯨꯔꯛꯏꯁꯦ? ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ꯫ ꯑꯩꯗꯤ ꯀꯌꯥꯔꯛ ꯍꯟꯅꯁꯨ ꯍꯥꯏꯈ꯭ꯔꯦ, ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ꯫ ꯅꯪꯗꯤ ꯅꯁꯥꯒꯤ ꯑꯄꯥꯝꯕ ꯑꯗꯨꯒꯤꯗꯃꯛ ꯃꯤꯒꯤ ꯅꯨꯡꯁꯤꯕꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯑꯗꯨꯗ ꯈꯪꯗꯦ, ꯑꯩꯒꯤ ꯄꯥꯟꯗꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯪꯕꯨ ꯊꯥꯗꯣꯛꯄ ꯌꯥꯈꯤꯔꯣꯏ꯫ ꯀꯔꯝꯕ ꯄꯥꯟꯗꯝ? ꯃꯥꯂꯦꯝꯕꯨ ꯍꯥꯠꯄ, ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ꯫ ꯍꯥꯏ, ꯅꯈꯣꯏ ꯇꯥꯕ꯭ꯔꯥ? ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯃꯣ꯫ ꯃꯍꯥꯛꯀꯤ ꯁꯦꯅꯥꯁꯤꯡ ꯑꯗꯨꯅ ꯅꯨꯡꯁꯤꯕꯨ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯔꯟ ꯑꯃꯗꯤ ꯑꯔꯖꯨꯟ, ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯩꯕꯥꯛ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯃꯍꯥꯛ ꯈꯣꯏꯔꯥꯕꯒ ꯎꯅꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯃꯖꯥ ꯏꯕꯦꯝꯃ ꯊꯣꯏꯅꯨꯕꯨ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯑꯁꯤꯗ ꯁꯤꯟꯅꯕꯤꯔꯣ꯫ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯦ ꯃꯍꯥꯛꯄꯨ ꯂꯧꯕ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯃꯗꯣ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄ ꯇꯥꯔꯕꯗꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯌꯥꯒꯗꯕꯅꯤ꯫ ꯈꯣꯏꯔꯥꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯗ ꯄꯨꯛꯅꯤꯡ ꯆꯦꯠꯄ, ꯑꯔꯥꯟꯕ ꯇꯧꯗꯕ ꯑꯃꯗꯤ ꯑꯆꯨꯝꯕꯒꯤ ꯂꯥꯟꯃꯤ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ꯫ ꯁꯦꯅꯥꯄꯇꯤ, ꯁꯣꯅꯥꯕꯨ ꯄꯨꯊꯣꯔꯛꯎ꯫ ꯖꯤꯇꯦꯟꯅ ꯁꯣꯅꯥꯕꯨ ꯃꯁꯝ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯂꯩꯃꯥꯏ ꯑꯗꯨꯗ ꯏꯟꯊꯨꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯂꯝꯃꯤ꯫ ꯅꯈꯣꯏꯅ ꯊꯣꯏꯅꯨꯕꯨ ꯄꯥꯝꯂꯕꯗꯤ ꯃꯁꯤꯒꯤ ꯑꯣꯛꯇꯕꯤ ꯑꯁꯤꯒ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯒ ꯂꯨꯍꯣꯡꯒꯗꯕꯅꯤ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯅꯈꯣꯏꯒꯤ ꯅꯈꯨꯠꯇ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯟꯅꯒꯅꯤ꯫ ꯑꯔꯖꯨꯟꯅ ꯊꯧꯅꯥ ꯐꯅ, ꯏꯅꯤꯡꯊꯧ, ꯅꯨꯄꯤ ꯑꯁꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯟꯖꯒꯅꯤ꯫ ꯑꯩꯒꯤ ꯋꯥꯁꯛ ꯑꯁꯤꯕꯨ ꯀꯥꯏꯍꯟꯖꯔꯣꯏ꯫ ꯃꯥꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯒꯨꯝꯅ ꯊꯝꯒꯅꯤ꯫ ꯋꯥ ꯑꯗꯨ ꯍꯥꯏꯅꯔꯤꯉꯩꯗ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯊꯣꯏꯅꯨꯕꯨ ꯂꯣꯟꯅ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯑꯗꯨꯃꯛ ꯂꯩꯃꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯜꯂꯝꯂꯒ ꯑꯗꯨꯃꯛ ꯊꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯆꯦꯜꯂꯛꯄꯗ ꯊꯥꯞꯅ ꯉꯥꯛꯇꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯁꯦꯅꯥ ꯑꯗꯨꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯊꯣꯏꯅꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯝꯃꯤ꯫ ꯁꯦꯅꯥ ꯑꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯀꯔꯟ ꯑꯃꯗꯤ ꯑꯔꯖꯨꯟ ꯍꯜꯂꯛꯄ ꯉꯥꯏꯖꯔꯝꯃꯤ꯫ ꯈꯣꯏꯔꯥꯕꯅ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯅ ꯑꯁꯦꯡꯕꯃꯛ ꯑꯣꯏꯔꯕꯗꯤ ꯐꯔꯦ꯫ ꯅꯪ ꯃꯥꯕꯨ ꯄꯨꯈ꯭ꯔꯣ, ꯑꯗꯨꯕꯨ ꯊꯣꯏꯅꯨꯗꯤ ꯄꯨꯈꯤꯕ ꯌꯥꯈꯤꯔꯣꯏ꯫ ꯅꯪꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯅꯪꯒꯤ ꯅꯨꯄꯤꯒꯨꯝꯅ ꯂꯣꯏꯅꯕꯤꯔꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯈꯪꯈꯤꯒꯅꯤ꯫ ꯃꯗꯨꯃꯛꯇꯅ ꯑꯩꯅ ꯊꯣꯏꯅꯨꯕꯨ ꯅꯪꯒꯤ ꯅꯈꯨꯠꯇ ꯁꯤꯟꯅꯒꯅꯤ꯫ ꯐꯔꯦ, ꯑꯗꯨꯕꯨ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯀꯥꯎꯅꯒꯨꯝꯁꯤ꯫ ꯑꯔꯖꯨꯟ ꯁꯣꯅꯥꯕꯨ ꯍꯧꯒꯠꯄꯤꯔꯝꯃꯤ꯫ ꯁꯣꯅꯥ, ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯂꯦꯞꯂꯕꯅꯤ꯫ ꯂꯥꯛꯑꯣ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯁꯪꯒꯥꯏꯗ ꯑꯣꯏꯅ ꯂꯩꯔꯨꯔꯁꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯈꯣꯡꯂꯩ ꯊꯨꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯥꯛꯄꯗ ꯊꯣꯏꯅꯨꯕꯨ ꯎꯕꯗ ꯃꯈꯣꯏꯁꯨ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇ꯭ꯔꯕꯁꯨ ꯌꯥꯔꯦ ꯈꯟꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯔꯖꯨꯟ ꯑꯆꯨꯝꯕ, ꯑꯔꯥꯟꯕ ꯉꯥꯡꯗꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯕꯅ ꯃꯍꯥꯛ ꯇꯁꯦꯡꯅ ꯁꯣꯅꯥꯒꯤꯗꯃꯛ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯈꯣꯏꯔꯥꯕ ꯀꯣꯅꯨꯡꯂꯣꯝꯗ ꯑꯃꯨꯛ ꯆꯪꯂꯛꯄꯗ ꯊꯣꯏꯅꯨ ꯂꯩꯔꯝꯗꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯃꯩ ꯍꯧꯅ ꯁꯥꯎꯈꯤꯔꯝꯃꯤ꯫ ꯂꯩꯃ! ꯂꯩꯃ! ꯂꯩꯃ ꯄꯥꯈꯠꯅ, ꯀꯩꯗꯧꯔꯕꯒꯦ ꯏꯅꯤꯡꯊꯧ? ꯊꯣꯏꯅꯨꯗꯤ? ꯏꯅꯤꯡꯊꯧ, ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯊꯣꯏꯅꯨꯗꯣ ꯑꯩꯅ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯈꯣꯏꯔꯥꯕ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯂꯩꯃ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯁꯤꯡꯅꯔꯤꯕꯁꯦ? ꯏꯅꯤꯡꯊꯧ, ꯅꯪꯁꯨ ꯑꯃꯨꯛꯇ ꯈꯟꯗꯨꯅ ꯌꯦꯡꯕꯤꯌꯨ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯀꯞꯂꯤꯕꯁꯦ
ꯏꯅꯤꯡꯊꯧꯅ ꯃꯩꯔꯥꯕꯕꯨ ꯅꯨꯡꯁꯤꯕꯒꯨꯝꯅ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯑꯗꯨꯅꯁꯨ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯅꯤꯌꯦ꯫ ꯌꯥꯔꯦ, ꯅꯈꯣꯏ ꯀꯅꯥ ꯑꯃꯇ ꯑꯩꯒꯤ ꯃꯤꯆꯪꯗ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯏ꯫ ꯆꯠꯂꯣ, ꯆꯠꯈ꯭ꯔꯣ, ꯑꯩꯒꯤ ꯃꯤꯠꯃꯥꯡꯁꯤꯗ ꯀꯨꯏꯅ ꯂꯦꯞꯂꯒꯅꯨ꯫ ꯂꯩꯃꯗꯨ ꯅꯨꯡꯉꯥꯏꯇꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯆꯤꯡꯂꯦꯟ ꯃꯆꯥꯅꯨꯄꯤꯕꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯄꯥꯕꯨꯡ, ꯑꯩ ꯂꯥꯛꯑꯦ꯫ ꯏꯆꯥ ꯊꯣꯏꯕꯤ, ꯂꯥꯎ, ꯄꯥꯕꯨꯡꯒꯤ ꯅꯥꯛꯇ ꯂꯥꯎ꯫ ꯄꯥꯕꯨꯡꯅ ꯏꯆꯥꯕꯨ ꯎꯗꯅ ꯂꯩꯕ ꯉꯝꯗꯦꯅꯦ꯫ ꯑꯩꯁꯨ ꯄꯥꯕꯨꯡꯕꯨ ꯅꯨꯡꯁꯤꯌꯦ꯫ ꯉꯔꯥꯡꯁꯨ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯦ, ꯄꯥꯕꯨꯡꯕꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯦ꯫ ꯁꯤꯗꯒꯤꯗꯤꯅꯦ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯅ ꯏꯆꯥꯕꯨ ꯐꯥꯕ ꯉꯝꯂꯔꯣꯏ꯫ ꯄꯥꯕꯨꯡ, 이봉디, ꯅꯨꯡꯁꯤꯕꯨ ꯀꯟꯅꯅꯕ ꯆꯠꯈꯤꯕꯅꯤ꯫ ꯃꯩꯔꯥꯕꯅ ꯅꯨꯡꯁꯤꯕꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯦ꯫ ꯐꯠꯁꯨ ꯐꯠꯇꯦꯗꯀꯣ ꯃꯗꯨꯒꯤ ꯃꯩꯔꯥꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ꯫ ꯊꯣꯏꯅꯣ, ꯃꯈꯣꯏꯅ ꯏꯆꯥꯕꯨ ꯐꯨꯕ꯭ꯔꯥ? ꯍꯥꯏꯌꯨ, ꯋꯥ ꯂꯣꯠꯀꯅꯨ, ꯏꯄꯥꯗ ꯂꯣꯠꯀꯅꯨ꯫ ꯊꯣꯏꯅꯨ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯂꯝꯃꯤ ꯃꯍꯥꯛ ꯃꯍꯥꯔꯥꯅꯤ ꯂꯩꯃꯒꯤꯗꯃꯛ ꯈꯜꯂꯒ꯫ ꯀꯩꯁꯨ ꯇꯧꯗꯦ ꯄꯥꯕꯨꯡ, ꯃꯈꯣꯏꯅ ꯑꯩꯕꯨ ꯈꯨꯠ ꯊꯥꯗꯦ, ꯑꯗꯨꯒ ꯏꯃꯥ ꯂꯩꯃꯅꯁꯨ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤ꯫ ꯐꯔꯦ ꯐꯔꯦ, ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯑꯔꯖꯨꯟꯅ ꯁꯣꯅꯥꯕꯨ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯈꯣꯏꯔꯥꯕ ꯀꯂꯛꯄ ꯑꯃꯨꯛ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯦꯅꯥꯗ ꯂꯣꯟꯅ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯊꯣꯔꯛꯂꯒ ꯁꯣꯅꯥꯕꯨ ꯐꯥꯍꯟꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯀꯔꯟꯅ ꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯁꯦꯅꯥꯄꯇꯤ ꯑꯗꯨꯒ ꯐꯨꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯀꯔꯟ ꯃꯥꯏꯊꯤꯔꯒꯅꯤ ꯈꯪꯂꯛꯇꯨꯅ ꯃꯤꯌꯥꯝ ꯇꯥꯅꯅꯕ ꯀꯟꯅ ꯂꯥꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯁꯣꯅꯥꯕꯨ ꯋꯥꯟꯊꯍꯟꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯁꯦꯅꯥꯄꯇꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯅꯥꯕꯨ ꯈꯣꯏꯔꯥꯕꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯑꯣꯛꯇꯕ ꯅꯨꯄꯤ ꯑꯁꯦ, ꯆꯠꯂꯣ, ꯀꯩꯁꯨꯝꯁꯪ ꯑꯗꯨꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯃꯨ, ꯃꯥꯕꯨ ꯀꯔꯤꯃꯠꯇ ꯄꯤꯖꯒꯅꯨ꯫ ꯅꯨꯡꯁꯤꯕꯨ ꯊꯤꯕ ꯆꯠꯈꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯊꯤꯕ ꯐꯪꯂꯝꯗꯦ꯫ ꯃꯈꯣꯏ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯅ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕꯗꯨꯒꯤ ꯃꯃꯥꯡꯗ ꯆꯤꯡꯖꯥꯎ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯁꯤ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯕ꯭ꯔꯥ? ꯅꯪꯕꯨꯗꯤ ꯐꯪꯅꯅꯕ ꯑꯩꯅ ꯁꯣꯏꯗꯅ ꯊꯤꯈꯤꯒꯅꯤ꯫ ꯃꯥꯂꯦꯝ ꯋꯥꯈꯜ ꯑꯗꯨ ꯈꯟꯅ ꯈꯟꯅ ꯄꯣꯊꯥꯈꯤꯔꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯥꯂꯦꯝꯅ ꯍꯥꯏꯐꯦꯠꯇꯪ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯛꯂꯨꯕꯗ ꯁꯦꯅꯥ ꯑꯃꯈꯛ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯆꯤꯡ ꯑꯗꯨꯗꯒꯤ ꯂꯣꯟꯅ ꯆꯦꯟꯈꯠꯈꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ, ꯏꯅꯥꯏꯁꯥ, ꯍꯧꯒꯠꯂꯨ, ꯂꯥꯎ, ꯑꯩꯈꯣꯏ ꯆꯠꯅꯅꯕ ꯇꯧꯔꯁꯤ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯐꯠ ꯐꯠ ꯍꯧꯒꯠꯇꯨꯅ ꯃꯥꯂꯦꯝꯒ ꯂꯣꯏꯅꯅ ꯆꯤꯡ ꯑꯗꯨꯗ ꯀꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯗꯨꯃꯛ ꯇꯞꯅ ꯇꯞꯅ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯩꯔꯥꯕꯅ ꯅꯨꯡꯁꯤꯕꯨ ꯄꯨꯟꯗꯨꯅ ꯊꯝꯕꯗꯨ ꯎꯔꯝꯃꯤ꯫ ꯁꯦ, ꯆꯥꯎ, ꯆꯥꯎ ꯍꯥꯏꯕꯅꯦ꯫ ꯆꯥꯔꯣꯏ, ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯠꯂꯤꯕꯁꯦ, ꯃꯁꯤꯒꯤ ꯄꯥꯞ ꯅꯪ ꯁꯣꯏꯗꯅ ꯐꯪꯂꯛꯈꯤꯒꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯤꯡ ꯑꯗꯨꯗ ꯅꯪꯅ ꯌꯥꯔꯝꯂꯕꯗꯤ ꯑꯁꯨꯝꯅ ꯊꯣꯛꯂꯝꯂꯣꯏ꯫ ꯅꯪꯅ ꯃꯥꯂꯦꯝꯕꯨ ꯅꯨꯡꯁꯤꯖꯕ ꯎꯔꯒ ꯑꯩꯅ ꯀꯌꯥꯗ ꯀꯂꯛꯆꯕ, ꯅꯪꯕꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯍꯟꯅꯤꯡꯈꯤ꯫ ꯑꯗꯨꯛ ꯃꯤꯍꯧ ꯆꯥꯎꯕ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯤꯕꯁꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯥꯂꯦꯝꯗꯣ ꯑꯩꯅ ꯂꯣꯏꯁꯤꯟꯕ ꯇꯥꯔꯦꯗꯅ꯫ ꯃꯥꯒꯤ ꯄꯣꯂꯣꯏ ꯑꯗꯣ ꯅꯪꯒꯤ ꯅꯃꯤꯠꯃꯛꯇꯗ ꯑꯩꯅ ꯎꯍꯟꯒꯅꯤ, ꯑꯗꯨꯒ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏꯗꯕ ꯅꯪꯕꯨꯁꯨ ꯑꯩꯅ ꯍꯥꯠꯀꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯩꯅ ꯍꯥꯠꯀꯅꯤ꯫ ꯍꯥꯠꯂꯣ, ꯅꯪꯅ ꯐꯅ ꯍꯥꯠꯂꯕꯁꯨ ꯃꯥꯂꯦꯝ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤ ꯃꯔꯤꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯂꯥꯞꯊꯣꯛꯅꯕ ꯂꯩꯔꯣꯏ꯫ ꯃꯥꯂꯦꯝ ꯃꯩꯔꯥꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒ ꯈꯨꯗꯛ ꯑꯗꯨꯗ ꯆꯦꯟꯊꯣꯛꯔꯛꯇꯨꯅ ꯑꯔꯩꯕ ꯃꯩꯔꯥꯕꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒ ꯊꯨꯅꯃꯛ ꯍꯥꯠꯇꯣꯛꯅꯈꯤꯔꯝꯃꯤ꯫ ꯃꯩꯔꯥꯕ ꯆꯦꯟꯕꯁꯨ ꯅꯪꯍꯧꯗ ꯑꯃꯗꯤ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯄꯥꯏꯍꯧꯗꯕꯅ ꯃꯍꯥꯛ ꯃꯥꯂꯦꯝꯒꯤ ꯃꯈꯨꯠꯇ ꯇꯥꯈꯤꯔꯝꯃꯤ꯫ ꯉꯁꯤꯅ ꯅꯪꯒꯤ ꯅꯨꯃꯤꯠ ꯂꯣꯏꯔꯕꯅꯤ ꯃꯩꯔꯥꯕ꯫ ꯃꯩꯔꯥꯕ ꯅꯣꯛꯂꯒ, ꯑꯩꯕꯨ ꯍꯥꯠꯄ ꯂꯥꯛꯂꯤꯕ꯭ꯔꯥ? ꯍꯥꯠꯂꯣ, ꯑꯗꯨꯒ ꯅꯨꯡꯁꯤ, ꯅꯪꯒꯤ ꯊꯃꯣꯏ ꯑꯗꯨꯒꯤ ꯑꯄꯦꯟꯕ ꯑꯣꯏꯖꯔꯣ꯫ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕ ꯑꯩꯕꯨ꯫ ꯃꯩꯔꯥꯕ, ꯅꯪꯅ ꯅꯨꯡꯁꯤꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯈꯪꯏ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯈꯟꯖꯔꯕꯗꯤ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯖꯕ ꯑꯗꯨꯕꯨ ꯎꯔꯒ ꯄꯦꯟꯖꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯅꯁꯥꯒꯤ ꯑꯣꯏꯖꯕꯇ ꯊꯤꯕ ꯐꯠꯇꯕ ꯀꯂꯛ ꯃꯤꯍꯧ ꯆꯥꯎꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ꯫ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤꯕ, ꯑꯩꯒꯤ ꯏꯄꯥꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯈꯤꯕ, ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯀꯥꯏꯍꯟꯈꯤꯕꯒꯤ ꯅꯪꯕꯨ ꯉꯁꯤꯗꯤ ꯑꯩꯅ ꯍꯥꯠꯄ ꯇꯥꯔꯦ꯫ ꯃꯥꯂꯦꯝ
ꯃꯍꯥꯛꯀꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯥꯟꯁꯤꯜꯂꯝꯃꯤ꯫ ꯃꯩꯔꯥꯕ ꯅꯨꯡꯁꯤꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯃꯍꯥꯛ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯁꯤꯁꯨ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯤ ꯃꯥꯂꯦꯝ ꯈꯛꯇꯅꯤ ꯈꯟꯖꯗꯨꯅ ꯃꯍꯥꯛ ꯃꯥꯂꯦꯝꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤꯔꯝꯃꯤ꯫ ꯅꯨꯡꯁꯤ, ꯑꯩꯕꯨ ꯋꯥꯔꯧꯔꯕ꯭ꯔꯥ? ꯉꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯞꯅꯔꯔꯣꯏ꯫ ꯃꯖꯥ ꯏꯕꯨꯡꯉꯣ, ꯍꯧꯈ꯭ꯔꯕ ꯃꯇꯝ ꯑꯁꯦ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯗ ꯋꯥꯅ ꯉꯥꯏꯖꯈꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯄꯨ ꯃꯍꯥꯛꯅ ꯑꯩꯕꯨ ꯊꯧꯖꯥꯟꯕꯤꯔꯦ꯫ ꯂꯥꯛꯑꯣ ꯆꯠꯂꯁꯤ, ꯉꯁꯤꯗꯒꯤꯗꯤ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯗꯣꯛꯂꯔꯣꯏꯗꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯦꯅꯥꯄꯇꯤꯁꯤꯡ ꯑꯗꯨꯒ ꯍꯜꯂꯛꯃꯤꯟꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯔꯖꯨꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯀꯥꯔꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯐꯥꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯎꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯍꯥꯏꯅꯈꯤꯕ ꯋꯥꯁꯛ ꯀꯥꯏꯕ ꯌꯥꯗꯕꯅ ꯑꯆꯨꯝꯕꯇ ꯇꯧꯖꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯕꯅ ꯃꯍꯥꯛ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ꯫ ꯋꯥꯁꯤꯡ ꯑꯁꯤ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟꯒꯤ ꯃꯐꯝꯗꯁꯨ ꯍꯥꯏꯔꯔꯦ꯫ ꯑꯔꯖꯨꯟ, ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯕꯨ ꯂꯣꯏꯁꯤꯟꯕꯒꯤ ꯃꯇꯝ ꯑꯗꯨ ꯂꯥꯛꯂꯦ꯫ ꯆꯠꯂꯣ, ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯣ ꯂꯣꯏꯁꯤꯜꯂꯝꯃꯨ꯫ ꯄꯥꯕꯨꯡ, ꯏꯃꯥꯂꯩꯃꯕꯨꯗꯤ ꯍꯥꯠꯄꯤꯒꯅꯨ, ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯐꯕꯅꯤ꯫ ꯃꯥꯅꯁꯨ ꯑꯩꯕꯨ ꯃꯆꯥꯗ ꯃꯆꯥꯒꯨꯝꯅ ꯅꯨꯡꯁꯤꯅ ꯈꯟꯖꯕꯅꯤ꯫ ꯃꯍꯥꯛꯄꯨꯗꯤ ꯍꯥꯠꯄꯤꯒꯅꯨ, ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯆꯪꯖꯐꯝ ꯄꯤꯕꯤꯌꯨ꯫ ꯏꯆꯥꯅꯕꯨ ꯄꯥꯝꯂꯕꯗꯤ ꯐꯔꯦ, ꯃꯥꯕꯨ ꯑꯩꯅ ꯆꯪꯖꯐꯝ ꯄꯤꯔꯒꯅꯤ꯫ ꯑꯔꯖꯨꯟ ꯑꯃꯗꯤ ꯃꯤꯑꯣꯏꯁꯤꯡꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯑꯔꯖꯨꯟꯅ ꯁꯣꯅꯥꯕꯨ ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕు ꯈꯣꯏꯔꯥꯕꯅ ꯅꯪꯅ ꯁꯣꯅꯥꯕꯨ ꯄꯥꯝꯂꯕꯗꯤ ꯑꯩꯒꯤ ꯁꯦꯅꯥꯄꯇꯤ ꯑꯁꯤꯒ ꯅꯪꯒ ꯂꯝꯕꯥ ꯇꯧꯒꯗꯕꯅꯤ꯫ ꯃꯗꯨꯗ ꯅꯪꯅ ꯉꯝꯂꯕꯗꯤ ꯃꯍꯥꯛꯄꯨ ꯄꯨꯈꯣ, ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯃꯥꯏꯊꯤꯔꯕꯗꯤ ꯅꯪ ꯁꯤꯒꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯃꯍꯥꯛ ꯁꯣꯅꯥꯕꯨ ꯅꯨꯡꯁꯤꯕꯅ ꯌꯥꯈꯤꯔꯝꯃꯤ꯫ ꯈꯣꯏꯔꯥꯕꯅ ꯃꯍꯥꯛꯀꯤ ꯁꯦꯅꯥꯄꯇꯤꯁꯤꯡ ꯑꯗꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯥ ꯃꯎ ꯐꯕ ꯑꯃ ꯈꯜꯂꯒ ꯊꯣꯛꯍꯜꯂꯛꯂꯝꯃꯤ꯫ ꯑꯔꯖꯨꯟꯁꯨ ꯃꯍꯥꯛꯀꯤ ꯑꯉꯝꯕ ꯊꯧꯅꯥ ꯄꯨꯝꯕ ꯄꯨꯊꯣꯛꯇꯨꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯑꯔꯖꯨꯟꯅ ꯉꯝꯂꯦ꯫ ꯈꯣꯏꯔꯥꯕꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯗ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯦꯟꯖꯤꯜꯂꯛꯂꯕꯗ ꯑꯔꯖꯨꯟꯗꯨ ꯁꯥꯎꯔꯛꯂꯝꯃꯤ꯫ ꯂꯥꯛꯈꯤꯕ ꯁꯦꯅꯥꯄꯇꯤꯁꯤꯡ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯀꯥꯏꯅꯊꯪꯗ ꯈꯣꯏꯔꯥꯕꯕꯨ ꯍꯥꯠꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯎꯖꯥꯎ ꯑꯃꯗ ꯌꯥꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯂꯩꯃ ꯑꯃꯗꯤ ꯁꯣꯅꯥꯕꯨ ꯄꯨꯗꯨꯅ ꯃꯈꯣꯏ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯔꯖꯨꯟ ꯃꯅꯥꯎꯅꯨꯄꯥ ꯀꯥꯏꯅꯈ꯭ꯔꯦ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯖꯕ ꯏꯃꯨꯡ ꯑꯗꯨ ꯉꯁꯤꯗꯤ ꯑꯔꯖꯨꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯣꯅꯥ ꯃꯈꯣꯏ ꯑꯅꯤꯈꯛꯇꯃꯛ ꯉꯥꯏꯔꯦ꯫ ꯃꯍꯥꯔꯥꯅꯤ ꯂꯩꯃꯁꯨ ꯆꯤꯡꯂꯦꯟꯅ ꯃꯍꯥꯛꯀꯤ ꯆꯪꯖꯐꯝ ꯑꯃ ꯄꯤꯗꯨꯅ ꯃꯍꯥꯛꯄꯨ ꯀꯣꯅꯨꯡ ꯑꯗꯨꯗꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯃ ꯁꯥꯕꯤꯗꯨꯅ ꯂꯩꯍꯜꯂꯝꯃꯤ꯫ ꯊꯣꯏꯅꯨ ꯂꯩꯃꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯅꯕ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ꯫ ꯅꯨꯡꯁꯤ ꯑꯃꯗꯤ ꯃꯥꯂꯦꯝꯁꯨ ꯑꯃꯨꯛ ꯍꯟꯅ ꯂꯨꯍꯣꯡꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫